ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯔꯤꯕ ꯀ꯭ꯋꯦꯁꯟ ꯑꯦꯟ ꯑꯟꯁꯔ ꯋꯥꯍꯪ ꯍꯪꯕꯤꯔꯛꯄꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯈꯨꯝꯖꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯉꯁꯤꯁꯨ ꯂꯧꯈꯠꯆꯒꯦ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯃꯥꯡꯒꯤ ꯆꯌꯣꯜ ꯑꯗꯨꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯣꯏꯕ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯍꯥꯏꯕꯗꯤ ꯇꯥꯡ 13 ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪ ꯑꯗꯨ ꯇꯥꯡ 13 ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯈꯨꯝꯖꯒꯗꯕ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨꯒꯤ ꯊꯧꯔꯝ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯈꯔ ꯂꯩꯕꯗꯒꯤ ꯌꯨꯝꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯩꯒꯤ ꯊꯧꯗꯣꯛ ꯈꯔ ꯂꯩꯕꯗꯒꯤ ꯃꯌꯥꯝꯗ ꯁꯟꯗꯣꯛꯆꯕ ꯉꯝꯖꯍꯧꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯃꯁꯨꯡ ꯉꯔꯥꯡ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯅꯤꯃꯛ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯗ ꯁꯨꯝ ꯑꯩ MP3 ꯑꯣꯏꯅ ꯐꯥꯏꯜꯗ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯑꯗꯨ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡ ꯑꯗꯨꯝ ꯑꯩ ꯎꯠꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯋꯥꯍꯪꯁꯤꯡꯗꯨ ꯎꯠꯊꯣꯛꯆꯔꯒ ꯁꯨꯝ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯁꯨꯝ ꯃꯌꯥꯝꯗ ꯈꯨꯝꯖꯔꯛꯑꯒꯦ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯁꯤ ꯈꯔ ꯁꯥꯡꯒꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯈꯔ ꯊꯥꯒꯠꯄ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡꯗ ꯁꯨꯝ ꯑꯗꯨꯃꯛ ꯁꯦꯝꯖꯔꯕꯅꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯗꯅꯕ ꯈꯪꯍꯟꯖꯔꯤ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯖꯕꯗ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤन ꯈꯔ ꯑꯗꯨꯃꯛ ꯇꯧꯖꯔꯦ ꯑꯗꯨꯃꯛꯄꯨ ꯍꯪꯕꯤꯔꯛꯏꯕ ꯋꯥꯍꯪꯁꯤꯡ ꯑꯃꯁꯨꯡ ꯈꯨꯝꯖꯒꯗꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝꯁꯤꯡꯗ ꯑꯗꯨꯃꯛ ꯍꯪꯕꯤꯔꯛꯈꯤꯕꯁꯤꯡ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝꯗ ꯑꯗꯨꯃꯛ ꯂꯥꯛꯆꯒꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯀꯥꯟꯗ ꯃꯌꯥꯝꯅ ꯊꯝꯖꯔꯤꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯊꯕꯛ ꯈꯔ ꯑꯆꯤꯟꯕ ꯈꯔ ꯂꯩꯕꯅ ꯃꯄꯨꯡ ꯐꯥꯅ ꯃꯌꯥꯝꯗ ꯊꯝꯖꯒꯗꯕ ꯕ꯭ꯂꯣꯒꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯊꯝꯖꯕ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯛꯄꯨ ꯅꯪꯕ ꯀꯥꯟꯗ ꯑꯗꯨꯃꯛ ꯑꯩ ꯇꯣꯄꯤꯛ ꯈꯨꯗꯤꯡꯃꯛ ꯊꯝꯖꯔꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯗ ꯑꯗꯨꯃꯛ ꯂꯥꯟꯊꯣꯛꯆꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯋꯥꯍꯪ ꯑꯃꯁꯨꯡ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯃꯥꯡꯒꯤ ꯆꯌꯣꯜꯒꯤ ꯑꯃꯁꯨꯡ ꯍꯟꯗꯛꯀꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯑꯅꯤꯃꯛꯀꯤ ꯄꯨꯟꯁꯤꯜ ꯂꯩꯔꯀꯥꯟꯗ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯀꯅꯥ ꯀꯅꯥꯅ ꯀꯔꯤ ꯋꯥꯍꯪ ꯍꯪꯕꯤꯔꯛꯏꯕ ꯑꯃꯁꯨꯡ ꯀꯔꯤ ꯀꯔꯤ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯄꯥꯎꯈꯨꯝꯁꯤꯡ ꯂꯩꯔꯤ ꯀꯔꯤ ꯀꯔꯤ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯋꯥꯍꯪꯁꯤꯡ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯍꯥꯟꯕꯁꯤꯗꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯥꯔꯇꯦꯀꯣꯝ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯛꯄ ꯑꯩꯈꯣꯏ ꯏꯅꯥꯎꯅꯤ ꯋꯥꯍꯪ ꯈꯔ ꯍꯪꯖꯒꯦ ꯃꯁꯤ ꯃꯃꯥꯡꯒꯤ ꯆꯌꯣꯜꯗ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯅꯤꯀꯣ ꯑꯣꯖꯥ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯈꯨꯖꯤꯜ ꯑꯃꯗꯤ ꯁꯝ ꯀꯛꯄ ꯐꯠꯇꯦ ꯍꯥꯏ ꯐꯠꯇꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯋꯥꯍꯪ ꯑꯃꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯍꯥꯏꯕꯗꯤ ꯁꯛꯇꯤ ꯋꯥꯠꯄ ꯑꯗꯨꯒ ꯃꯁꯥꯒꯤ ꯆꯍꯤꯒꯤ ꯃꯇꯥꯡꯅ ꯑꯣꯏꯕ꯭ꯔꯥ ꯆꯍꯤ 40ꯗꯤ ꯌꯧꯗ꯭ꯔꯤ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯗꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯐꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯖꯥꯕꯨ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯍꯧꯖꯤꯛ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜ ꯈꯨꯗꯤꯡꯃꯛ ꯌꯦꯡꯖꯩ ꯀꯨꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕꯤꯌꯨ ꯌꯥꯏꯐꯔꯦ ꯏꯅꯥꯎ ꯂꯥꯔꯇꯦꯀꯣꯝ ꯑꯩꯒꯤ Q&Aꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯅꯤ ꯑꯩ ꯏꯁꯥꯃꯛ ꯈꯪꯖꯩ ꯑꯗꯨꯒ ꯍꯪꯕꯤꯔꯛꯏꯕ ꯋꯥꯍꯪꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯃꯛ ꯑꯩ ꯂꯧꯈꯠꯆꯔꯒꯦꯀꯣ ꯏꯅꯥꯎ ꯂꯥꯔꯇꯦꯀꯣꯝꯅ ꯍꯪꯕꯤꯔꯛꯏꯕꯁꯤ ꯑꯍꯥꯟꯕꯁꯤ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯁꯝ ꯈꯨꯖꯤꯟ ꯀꯛꯄ ꯐꯠꯇꯦ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯁꯤ ꯌꯥꯝ ꯈꯪꯕ ꯇꯉꯥꯏ ꯐꯗꯦ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯙꯔꯃꯒꯤ ꯔꯣꯝꯗꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯙꯔꯃꯔꯣꯝꯗ ꯈꯛ ꯂꯩꯕ ꯍꯥꯏꯕꯁꯨ ꯀꯔꯤꯒꯨꯝꯕ ꯐꯠꯇꯦ ꯍꯥꯏꯔꯝꯕ ꯊꯕꯛꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯝ ꯈꯨꯖꯤꯟ ꯀꯛꯄꯒꯤ ꯃꯇꯝꯁꯤꯡ ꯑꯁꯤ ꯃꯇꯝ ꯅꯥꯏꯗꯅ ꯃꯐꯝ ꯃꯇꯝ ꯅꯥꯏꯗꯅ ꯀꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯗ ꯆꯠꯅꯔꯤꯕ ꯊꯥꯖꯅꯔꯤꯕꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯝ ꯈꯨꯖꯤꯟ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯀꯛꯄ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯃꯁꯥꯒꯤ ꯗꯁꯥ ꯂꯪꯐꯝ ꯐꯠꯇꯕ ꯂꯩ ꯍꯥꯏꯕꯅꯤ ꯃꯁꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯆꯠꯊꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯁꯤꯡꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯍꯥꯏꯕꯁꯤꯗ ꯀꯛꯄ ꯐꯠꯇꯦ ꯍꯥꯏꯅꯔꯝꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯗꯨꯃꯛ ꯂꯩꯔꯝꯃꯦ ꯃꯗꯨꯝ ꯍꯥꯏꯔꯤꯕꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯙꯔꯃꯁꯤꯡꯗꯗꯤ ꯙꯔꯃ ꯆꯠꯂꯤꯕꯁꯤꯡꯗꯗꯤ ꯊꯣꯏꯗꯣꯛꯅ ꯆꯠꯅꯕ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯊꯥꯖꯕꯒꯤ ꯃꯈꯥ ꯂꯣꯏꯅ ꯄꯣꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯁꯨꯝꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯥꯡꯅ ꯑꯅꯤꯁꯨꯕ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯕꯤꯔꯛꯏꯕꯁꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯛꯇꯤ ꯋꯥꯠꯄ ꯃꯁꯤ ꯆꯍꯤꯒꯤ ꯃꯇꯥꯡꯅ ꯑꯣꯏꯕ꯭ꯔꯥ ꯆꯍꯤ 40ꯗꯤ ꯌꯧꯗ꯭ꯔꯤ ꯆꯍꯤꯒꯤ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒꯤ ꯁꯛꯐꯝ ꯑꯗꯨꯃꯛ ꯆꯦꯟꯖ ꯇꯧꯕꯅꯤ ꯑꯗꯣ ꯆꯍꯤ 40 ꯌꯧꯔꯕ ꯃꯇꯨꯡꯗꯁꯨ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯗꯁꯨ ꯃꯃꯥꯡꯗ ꯑꯩꯅ ꯊꯝꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯗꯨꯅ ꯂꯩꯔꯝꯕꯁꯤꯡꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯋꯥꯕ ꯑꯣꯏꯅ ꯂꯥꯛꯄ ꯑꯗꯣ ꯆꯍꯤ 40ꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯔꯦꯟ ꯑꯃ ꯂꯥꯛꯀꯅꯤ ꯅꯨꯡꯉꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥꯒꯤ ꯁꯛꯐꯝ ꯆꯦꯟꯖ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯁꯤꯡꯁꯨ ꯑꯋꯥꯕꯒꯤ ꯃꯇꯝꯁꯨ ꯑꯗꯨꯃꯛ ꯂꯥꯛꯇꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯏꯁꯥꯒꯤ ꯁꯛꯐꯝ ꯆꯦꯟꯖ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯋꯥꯈꯟꯗꯨꯒꯤ ꯃꯈꯥꯁꯨ ꯌꯥꯝꯅ ꯄꯣꯜꯂꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ
Sumna thamjage naw larte kom yam nungaijai wahang hangbirakpa aduga anisuba wahang simana Jimina na hangbirakpani tamoi gi ming Jimina leifamna kaksing yamna toina aigi nuksijaba subscriber amani amasung yamna toina wahang hangbirakpa ko isana mani ngasi soi tamoda karigumba amata hangjage hana mamang dagisu hangjage dik adum khanjaraga atopo wahang kya hangdingaida masimadi hekta kaujahowe tamo aigi nupagi ngaksam matungda sama sangna leye masibu kaigi khudam oidoino masimatang hangjage koigi photo su kaba thakbire chan Jimina Q&A hek horokpadi hona wahang che adumak leptuna hangbireba fajara wahang kya hangbireba chanamani adu isangi paukhum se hojik leriba photo tu su ujare leriba sa sigi phol si ai yam kopna like tu si yengjeraba matungda phangneba phol si punsigi lambida sum lerammadagi itha thajadana aina khanjarudaba haitare isana khanjarudaba amadi adu natragana isana phangningu posa ama itha thajadana phangakpagi lambi am lei adubo masi isana di thoina khalludaba haitare phangani hena khalludaba posa oigani hena lawe adugumado punsigi tangka amada yamna harau nungaiba mikup amagolonena phangani apam posa ama phangani habasi sumna ilaik te thengna ji ko yam nuai jai chen Jimina wahang hangbirakpa mathangi wahang lakhosage mathangi wahang si lamsang dagi jumnam Anita sisu wahang yam toina hangbirakpani yam nuai jai ngasi su thengna jaba tamo ai lamsang dagi yumnam Anita ni wahang amta hangjage hingkol amada nomutada yum ani sabase kari akaiba leibage aduga amana nupa su yaima nupi su yaima yum puminaba fattena hainai kari fataba leibage haibirau okay yamna fajaba wahang akta hangbire chan Anita so chan Anita na ahan hangbire se kogi ingkol amada yum ani sabase kari akaiba leibage haibane bako masi yam khangmatangai fade ingkol amada yum ani sabase masi mapungoina aina sum khanjaba matamda sum aina neinajaba matamda ingkol amada yum ani sabase yumduda mi amana loina leigadabante machin manau singi sodanamagi oigani machin manau singi oigadariba yumpham ase magi yum saba yabagi matamdubu leibiba taragadi kesu kaide ingkol amada oiba taragaso aduna aduga yum saba yabagi matamdu oibidrabako adu oiba taragadi afabasu oiroi adu yum sariba singsidi masagi yum saron leibra leidabra yenga kansida leiba taragadi ani sarasu ohum sarasu loina kesuk akaiba leite hatare adu ani subo hangda hangbiribase yaima ngakta taba hatare ko okoi ahan masen fatte atomi masen fatte yaima masen fatte khwaidi fattabase ahan masen sineba aduga yaima di khara adum fabasu khara lei adubo yamna kahina faba mukti oide but tabotabo hariba singsida masagi numit paknaba dana dagi rasi paknaba thawai misak paknaba dugum leiba taragadi thoina dum kaide aduga ahan masen oiba taragadi haribsi paknara fawda khara dum fatte hatare sumna thamjagi ko aduga mathang sidi loidang ton nambol dagi mana hangbirak po hangni kaka nupi na yaima nupana atonba nupi na suhanba masibu kesu kaiba leitabra loinabada thoina kaiba leite loidang ton khwaidagi kaidaba haibase sidi koini yengdorisi mamangna ina su thamjakhiba nupina bu halasu nupana bu halasu yaima ga atonbigi kesu kaiba leite ba tobo ngasai leiriba mapok numi chanaba rasi chanaba dudi khara yengbiba tare hatare sumna thamjagi ko tugu mathangi wahang laukhasage wangkem nobi moirangdagi nobi su yamduna wahang hangbirakpani kaka aina lai tai aigi nupana mi tai rasina minna nupagina singha pokpu numina aigina mande magina Saturday fai fatte haibiro pratikara leredi haibiro khabai su tai asina kari thok togani okay phabadi kitang oidre nobi gi se lai su tare rasi su mapung phana sana bu oide aduga mi ga lai ga ta base masi su khajitang hoi masi yamna kana fataba mukti oide masi makna
ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯨꯛꯁꯨ ꯇꯥꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯈꯔꯗꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯌꯥꯅꯅ ꯆꯠꯄꯗ ꯑꯋꯥꯕꯅ ꯈꯔ ꯍꯦꯟꯒꯅꯤ ꯅꯤꯡꯉꯝꯗꯕꯅ ꯈꯔ ꯍꯦꯟꯒꯅꯤ ꯍꯥꯏꯕꯁꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯊꯪꯗ ꯕꯤꯗ꯭ꯌꯥꯅꯟꯗ ꯃꯪꯁꯤꯗꯝ ꯌꯥꯝ ꯇꯣꯏꯅ ꯋꯥꯍꯪ ꯍꯪꯕꯤꯔꯛꯄꯅꯤ ꯇꯥꯃꯣ ꯑꯩ ꯕꯤꯗ꯭ꯌꯥꯅꯟꯗ ꯃꯪꯁꯤꯗꯝ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯐꯨꯡꯒꯥ ꯂꯩꯔꯨꯗ ꯂꯩ ꯐꯨꯡꯒꯥꯗ ꯅꯠꯇꯕ ꯏꯃꯨꯡꯗ ꯃꯥꯒꯤ ꯃꯨꯔꯇꯤ ꯊꯝꯂꯒ ꯂꯥꯠꯄꯁꯦ ꯀꯩ ꯑꯀꯥꯏꯕ ꯅꯅꯥꯎꯒꯤ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯄꯤꯕꯤꯔꯛꯑꯣ ꯁꯣꯏꯗꯅꯕꯒꯤ ꯄꯤꯖꯒꯦ ꯅꯥꯎ ꯕꯤꯗ꯭ꯌꯥꯅꯟꯗ ꯃꯪꯁꯤꯗꯝ ꯉꯁꯤꯒꯤ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪꯁꯤꯁꯨ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯋꯥꯍꯪꯅꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯐꯨꯡꯒꯥ ꯂꯥꯏꯔꯨꯗ ꯂꯩ ꯑꯃꯗꯤ ꯐꯨꯡꯒꯥꯗ ꯅꯠꯇꯕ ꯏꯃꯨꯡꯗ ꯃꯥꯒꯤ ꯃꯨꯔꯇꯤ ꯊꯝꯕꯁꯦ ꯃꯥꯒꯤ ꯏꯃꯥꯒꯤ ꯃꯨꯔꯇꯤ ꯊꯝꯐꯝ ꯖꯒꯥ ꯑꯃ ꯃꯥꯒꯤ ꯀꯠꯐꯝ ꯖꯒꯥ ꯑꯃ ꯂꯦꯡꯗꯅ ꯃꯗꯨꯗ ꯃꯤ ꯀꯥ ꯍꯦꯟꯅ ꯆꯪꯅꯗꯅ ꯌꯥꯝ ꯁꯦꯡꯅ ꯃꯐꯝ ꯑꯃ ꯊꯝꯕꯤꯔꯣ ꯍꯥꯏꯇꯥꯔꯦ ꯐꯨꯡꯒꯥ ꯂꯩꯔꯨꯗꯕꯨ ꯊꯝꯕꯤꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯠꯇꯕ ꯃꯐꯝꯗ ꯊꯝꯒꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯦꯡꯕ ꯃꯤ ꯀꯥ ꯍꯦꯟꯅ ꯆꯪꯅꯔꯣꯏꯗꯕ ꯐꯠꯇꯕ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯐꯝ ꯅꯠꯇꯕ ꯖꯒꯥ ꯑꯃꯗ ꯐꯖꯅ ꯊꯝꯕꯤꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯁꯨꯝꯅ ꯊꯝꯖꯒꯦꯀꯣ ꯃꯊꯪꯗ ꯃꯣꯏꯔꯥꯡꯄꯨꯔꯦꯟꯗꯒꯤ ꯇꯈꯦꯜꯂꯝꯕꯝ ꯂꯟꯊꯣꯏꯕꯤ ꯃꯥꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤ ꯇꯥꯃꯣ ꯑꯍꯟ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯕꯗ ꯈꯨꯖꯤꯟ ꯃꯄꯥꯜ ꯁꯥꯕꯁꯤ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯜꯂꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯈꯔ ꯑꯃꯅ ꯍꯛꯆꯥꯡꯗ ꯀꯦꯜꯁꯤꯌꯝ ꯋꯥꯠꯄꯒꯤꯅꯤꯁꯨ ꯍꯥꯏꯅꯩ ꯃꯁꯤꯗ ꯇꯥꯃꯣꯅ ꯆꯟꯅ ꯍꯪꯅꯤꯡꯂꯤꯕꯗꯤ ꯑꯩꯈꯣꯏꯅ ꯈꯨꯖꯤꯟ ꯃꯄꯥꯜ ꯁꯥꯕꯁꯦ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯜꯂꯤ ꯍꯥꯏꯕꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯖꯤꯛꯇꯪ ꯇꯥꯛꯄꯤꯔꯛꯑꯣ ꯍꯥꯏ ꯏꯆꯟ ꯂꯟꯊꯣꯏꯕꯤꯒꯤ ꯋꯥꯍꯪꯁꯤꯁꯨ ꯁꯨꯝ ꯑꯗꯨꯝ ꯐꯖꯩ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯅꯦ ꯈꯨꯖꯤꯟ ꯃꯄꯥꯜ ꯁꯥꯔꯗꯤ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯜꯂꯤ ꯍꯥꯏꯅ ꯍꯦꯛ ꯇꯥꯟ ꯆꯥꯅꯔꯨꯕꯁꯨ ꯌꯥꯎꯕꯅꯤ ꯑꯗꯨꯒ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯗ꯭ꯔꯒꯅ ꯍꯦꯛ ꯀꯥꯎꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ ꯁꯥꯐꯕ ꯂꯩ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯅꯕꯁꯨ ꯂꯩ ꯃꯁꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯈꯔ ꯑꯗꯨꯝ ꯂꯩꯕꯅꯤ ꯈꯨꯖꯤꯟ ꯃꯄꯥꯜ ꯁꯥꯕ ꯍꯥꯏꯕꯁꯤꯀꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯂꯩꯕꯅꯤ ꯃꯗꯨꯗ ꯍꯦꯟꯒꯠꯄ ꯍꯦꯟꯒꯠꯇꯕ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯊꯥꯛꯇꯣ ꯀꯌꯥꯝ ꯋꯥꯡꯅ ꯀꯥꯏ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯐꯣꯜ ꯈꯔ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗꯤ ꯑꯩ ꯇꯣꯉꯥꯟꯅ ꯕ꯭ꯂꯣꯛ ꯑꯗꯨꯃꯛ ꯁꯦꯝꯖꯔꯛꯈꯤꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯋꯥꯍꯪ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦꯀꯣ ꯃꯊꯪꯒꯤ ꯋꯥꯍꯪꯁꯤ ꯄꯣꯛꯄꯅ ꯗꯦꯠ 4 ꯊꯥ 3 ꯏꯪ 2004ꯒꯤ 13 ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯄꯨꯡ 3:30ꯗ ꯄꯣꯛꯄꯅꯤ ꯔꯥꯁꯤꯅ ꯃꯤꯊꯨꯟ ꯂꯩꯐꯝꯅ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯅꯍꯥꯕꯝ ꯏꯆꯟ ꯗꯥꯏꯅꯥꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯅꯤ ꯁꯥꯔ ꯏꯆꯥꯅꯨꯄꯤ ꯑꯍꯜꯒꯤꯅꯤ ꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠꯅꯤ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯄꯨꯡ 3:30 ꯑꯌꯨꯛꯀꯤ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤꯁꯦ ꯂꯩꯔꯤꯕ ꯄꯨꯡꯐꯝꯁꯦ ꯌꯥꯝꯅ ꯐꯕ ꯄꯨꯡꯐꯝ ꯑꯣꯏ ꯌꯥꯝꯅ ꯐꯒꯅꯤ ꯃꯥꯒꯤꯀꯣ ꯑꯗꯨꯒ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯆꯦꯛꯁꯤꯜꯍꯧꯗꯕ ꯃꯤꯀꯨꯞ ꯂꯩꯍꯧꯕ ꯇꯥꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄꯁꯨ ꯌꯥꯕ ꯂꯝꯕꯤ ꯂꯩ ꯍꯥꯏꯔꯤꯕꯁꯤ ꯃꯁꯥꯒꯤ ꯆꯍꯤ 19ꯒꯤ ꯃꯇꯨꯡꯗ ꯈꯔ ꯆꯦꯛꯁꯤꯟꯕꯤꯕ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯨꯝꯅ ꯊꯝꯖꯒꯦꯀꯣ ꯆꯟ ꯗꯥꯏꯅꯥꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯍꯪ ꯍꯪꯕꯤꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯒꯤ ꯋꯥꯍꯪꯁꯤꯅ ꯇꯥꯃꯣ ꯑꯩꯒꯤ ꯃꯤꯡ ꯁꯅꯥꯇꯣꯝꯕꯤ ꯀꯣꯡꯕꯗꯒꯤꯅꯤ ꯇꯥꯃꯣꯒꯤ ꯆꯦꯅꯦꯜꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯅꯥꯇꯣꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯋꯥꯍꯪ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯇꯥꯃꯣ ꯅꯆꯜꯁꯤ ꯁꯟꯗꯦꯗ ꯄꯣꯛꯑꯦ ꯃꯀꯔ ꯔꯥꯁꯤꯅꯤ ꯇꯥꯃꯣ ꯑꯩꯁꯤ ꯂꯥꯏꯁꯨ ꯇꯥꯏ ꯇꯥꯃꯣ ꯅꯆꯜꯁꯤ ꯀꯔꯝꯕ ꯃꯤꯒ ꯄꯛꯅꯒꯅꯤ ꯃꯥꯏꯀꯩꯅ ꯀꯔꯣꯝꯗ ꯄꯛꯅꯒꯅꯤ ꯈꯪꯖꯅꯤꯡꯉꯤ ꯈꯪꯍꯧꯕ ꯌꯥꯝ ꯐꯩ ꯇꯉꯥꯏ ꯐꯗꯦ ꯏꯁꯥꯁꯤ ꯁꯟꯗꯦ ꯄꯣꯛꯑꯦ ꯍꯥꯏꯕꯅꯤꯀꯣ ꯁꯟꯗे पोक्प तारगदी ख्वाइदगी पोक्नबा मतमसे नुमितसे नुपागिना थांगजे नुमित यारे अदुगा सगोलसेन यारे देन अदुगा लेबाक पोक्प नुमित यारे हारिबे नुमितसिंग असि यामना पोक्नै हाय तारे को अदुगा सिदा राशि ओनेदि खरा लेरे राशि द क्वाइदगी पोक्नबदुदि राशि मानबा मकर मसेन ओइ मसिदेन फब लेत्रे तारे अदु अतोप पोक्नबसु खरा दमुक लेबने लेबिदि को अदुदि ngasiगी wahang ngasigi oina aroiba oigado male aroiba wahang si huji aina lokhasteri aroiba wahang simati mingpan jiberamdre mingpan biramdabna maram oraga hujiki sanatombi na hangbirak wahang si ngarang so message thabirak bai tare tamo friday khudingi question hang tawdrabo kaiguma tawrogadi agi mamangi question do
ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛꯀꯤ ꯑꯔꯣꯏꯕꯗ ꯄꯤꯖꯕꯗꯨꯅꯤꯀꯣ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯂꯧꯈꯠꯆꯒꯦ ꯇꯧꯖꯕꯁꯤꯗꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯞꯄꯤꯔꯝꯗ꯭ꯔꯕꯅꯤꯅ ꯇꯉꯥꯏ ꯐꯗꯅ ꯃꯁꯤꯃꯗꯤ ꯑꯩ ꯂꯧꯈꯠꯆꯔꯧꯔꯒꯦ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣ ꯑꯩ ꯃꯃꯥꯡꯗꯁꯨ ꯊꯝꯖꯕꯗꯨꯅꯤ ꯋꯥꯐꯝ ꯈꯔꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯋꯥꯍꯪ ꯍꯪꯕꯤꯔꯛꯈꯤꯕꯁꯤꯡ ꯑꯃꯁꯨꯡ ꯍꯪꯕ ꯅꯪꯕꯤꯍꯧꯗꯕꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯁꯨꯡ ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯝꯖꯔꯤꯕ Q&Aꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯔꯤꯕꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕ ꯑꯃꯁꯨꯡ ꯁꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯍꯪ ꯍꯪꯕꯤꯔꯛꯈꯤꯕꯁꯤꯡꯅ ꯑꯩꯅ ꯄꯥꯎꯈꯨꯝ ꯈꯨꯝꯖꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯩꯅꯗꯤ ꯈꯪꯖꯍꯧꯗꯕ ꯌꯥꯎꯔꯝꯕ ꯇꯥꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯕꯅꯤꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ Q&Aꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯃꯊꯪꯒꯤ ꯆꯌꯣꯜꯗꯁꯨ ꯑꯃꯨꯛ ꯑꯩ Q&Aꯒꯤ ꯊꯧꯔꯝꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯒꯦ ꯃꯌꯥꯝ ꯄꯤꯅꯕꯤꯔꯁꯤ